Hauzik Palibalengak as an assembly pumning driba asi opposition mayuk naba kibaki rahaina socio political commentator Songtham Bizoina hanglakli wafam asi Lamphel Party Labor Mahaki Yumda New TV staff reporter Kumar Nongthombam Amadi cameraman Amarjit Kunsamayumga akanana unarubada Fongdorakibani Bizoina Hai Manipur Miyam assembly Kauduna Hauzik state asida Tokliba Irang asigi matangda khanaduna warushin ama puraknaba haizaduna lakpani Cherak asida lengang na assembly famdanaba mamangdagi hauna honaduna lakhibani ngasigi assembly session mapung fana pangtupa ngamkhidaba asi center amadi state lengaki khuzin thorangni haina phongdoki no ngasigi assembly mikhalji kai gi bhaibi adi akhoi hujik leiba sarkar jina assembly mifam kongning de je mamang na kyara utkram neba parliament akhoi session manungda kabuyo na mayam taksalami adagi CSO kaya na so assembly mifam kaudradhi government boycott tawgani khotkani kaina mayam langi batayaba no pigi sangstan kaya na so assembly je kaubiraga akhoi gi khwairi chapchau forum manipur gi leader mem je khanaraga adu lor ko waretna akhoi irang je kamai losangani amasung hujik luchingba leitaba maleba maitai mem je madugi guideline road map ama pibi gani na thajaram neba are akoina ai ju kya ra ngang ra TV da kaida assembly kongning gi maram ji kari gino opposition mayo no ki bra question kya tholakani ki bra aduga ngasigi tawriba thodok sisu thoina sumaina pop launa ta na ba sin maneba handaki assembly kawji tangai phadaba constitution gi compulsion amal leibidi kawuneba tha taruk hendokra di masana automatically sarkar kai bai ro kai ba ko adida ngasigi tawriba mong so assembly da legidaba members singi obituary reference biba numechidi assembly da atei kari munta khanana deba chana bi moina rule loina leibadi ai madu leibra leitebra khangre adada obituary reference tawni hai committee gi report chu khanagani hai adi discussion khara tawni hai je akoi han gi chanabi convention thugai baneba adada ngasigi se aigi mota yam sengna sincerely sarkar state amadi central government gi direction matungina hai singna assembly je phamandabneba adugi yam chaw maram se karina da mamang dai na kara khaijagre hojik manipur leri base akoi de facto PR neba de facto PR haibadi unified command gi CM su lokhopire adudagi leri mong sida amishan haram matungina mapandagi akoi joint secretary ma director kaya tharaga akoi sarkar chi thawak thoram yim jangani jare samna de facto PR ne masi india da amut thokri mong ne ba PR na khai chena thamra ju thamde animated suspension thamra ju thamde assembly dissolve to bai ju tawde araga sarkar ma leiri na sumdi thoga thawak thoram khudimak akoi center na patient bagi khudam ne ba adugumba situation da assembly mifamam kaurga center gi apam bagi onu tainabada assembly da ware mam lorok pai bese manipur gi irang di engjaliba central gi leader chingda akhoi gi kitang farak taba embarrassment am thokadra na assembly chidi maming yona phamaga kai mobari am to discussion to honda wise di ai pre plan en thamjage ba ko